ꯑꯍꯥꯟꯕꯃꯛꯇꯗ GDSK Entertainmentꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ MI3ꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ꯫ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯕꯨ ꯏꯕꯤꯕ ಶ್ರೀ Dalom Gurumayum ꯑꯗꯨꯒ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ Daljit꯫ ꯄꯥꯎꯅꯥ ꯕꯖꯥꯔꯅꯤ꯫ ꯖꯣꯟ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯂꯗꯨꯅ ꯒꯥꯔꯤꯗꯨ ꯃꯣꯕꯥꯏꯜ ꯁꯣꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯥꯔꯛ ꯇꯧꯁꯤꯜꯂꯤ꯫ ꯗꯨꯀꯥꯟ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯖꯣꯟ: MI3 ꯑꯃ ꯌꯦꯡꯖꯒꯦ ꯁꯣꯞꯀꯤꯄꯔ꯫ ꯍꯣꯏ, ꯌꯥꯅꯤ꯫ ꯃꯊꯪ MI3 ꯃꯣꯕꯥꯏꯜꯗꯨ ꯃꯆꯨ ꯃꯈꯜ 5-6 ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯖꯣꯟ ꯈꯟꯐꯝ ꯈꯪꯗꯦ꯫ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯑꯁ, ꯑꯩꯁꯦ ꯗꯦꯅꯤꯌꯦꯜꯗꯨ ꯍꯧꯔꯛꯂꯝꯂꯕꯁꯨ ꯐꯒꯗꯕꯅꯤ꯫ ꯍꯧꯔꯛꯇꯕꯅꯁꯨ ꯐꯩꯗ, ꯀꯔꯤꯒꯤꯅꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯀꯨꯞꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯇꯧꯖꯕꯁꯤꯃꯨꯛ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕ ꯆꯝꯖꯕ ꯂꯩꯇꯦ꯫ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯒꯣꯜꯗꯟ ꯀꯂꯔꯒꯤ MI3 ꯐꯣꯟ ꯑꯃ ꯂꯩꯔꯗꯨꯅ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯋꯥꯈꯜꯗ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯥꯅ ꯐꯣꯟꯗꯨ ꯄꯤꯕꯗ ꯁꯣꯅꯤꯀꯥꯅ ꯍꯔꯥꯎꯗꯨꯅ ꯇꯧꯒꯗꯕ ꯃꯇꯧ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯒꯗꯕ ꯃꯃꯤꯁꯤꯡꯗꯨ ꯎꯅꯤꯡꯕꯅ ꯃꯊꯟꯇ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯣꯐꯤꯁ ꯌꯧꯔꯛꯏ꯫ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯁꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯤꯌꯔꯗ ꯍꯦꯛ ꯐꯝꯊꯕꯒ ꯇꯦꯕꯜ ꯃꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯦꯟꯚꯦꯂꯞꯇꯨ ꯎꯔꯛꯏ꯫ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯁꯤꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔꯅꯤꯅ꯫ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯆꯩ ꯑꯃꯅ ꯀꯟꯊꯔꯛꯄꯒꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 13 ꯖꯨꯟ 2015ꯗꯒꯤ ꯄꯂꯦꯜ ꯄꯣꯁꯇ ꯖꯣꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯊꯨꯅꯃꯛ ꯃꯍꯥꯛꯀꯤ ꯇꯦꯂꯤꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ꯫ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯨ ꯄꯥꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯄꯥ: ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯎ꯫ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔꯗꯨ ꯄꯨꯔꯛꯎꯀꯣ꯫ ꯖꯣꯟ: ꯍꯣꯏ ꯕꯕꯥ꯫ ꯖꯣꯟꯒꯤ ꯕꯕꯥ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯌꯥꯝꯅ ꯆꯝꯖꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯛꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ꯫ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯥꯏꯔꯛꯄ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯗꯨꯅ ꯃꯆꯤꯟ ꯆꯠꯄ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯁꯅꯔ ꯑꯃ ꯑꯣꯏꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯟꯗꯜ ꯇꯧꯔꯤ꯫ ꯄꯨꯡ 12:15 ꯆꯠꯂꯦ꯫ ꯖꯣꯟ ꯒꯥꯔꯤꯗꯨ ꯀꯛꯆꯤꯡ ꯇꯝꯅ ꯊꯧꯔꯤ꯫ ꯀꯛꯆꯤꯡ ꯌꯧꯕ ꯃꯇꯝꯗ ꯄꯨꯡ 2 ꯇꯥꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯐꯝꯊꯩ ꯃꯄꯥꯒꯤ ꯒꯦꯁꯠ ꯆꯤꯌꯔꯗ꯫ ꯃꯄꯥꯅ ꯑꯣꯔꯗꯔꯗꯨ ꯇꯨꯃꯤꯟꯅ ꯄꯥꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ: ꯇꯣꯝꯊꯤꯟ ꯉꯥꯟꯕ: ꯖꯣꯟ, ꯅꯪꯕꯨ ꯄꯂꯦꯜꯗ ꯂꯩꯅꯤꯡꯗꯕ꯭ꯔꯅꯦ? ꯕꯕꯥꯅꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯀꯁꯨ ꯅꯛꯅꯕ ꯄꯂꯦꯜꯗ ꯇꯥꯕꯁꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤꯗ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯛꯇꯣꯔꯛꯇꯕ ꯖꯣꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯏꯕꯦꯊꯣꯏꯒꯤ ꯐꯣꯟ ꯂꯥꯛꯏ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕ: ꯍꯣꯏ, ꯌꯧꯔꯛꯂꯦ꯫ ꯅꯆꯥꯅꯨꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯕꯦꯊꯣꯏ: ꯑꯁ, ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤꯅꯦ ꯃꯤꯍꯨꯟꯒꯁꯦ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯩꯗ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯗꯣꯏꯅꯣꯕ? ꯇꯣꯝꯊꯤꯟ: ꯁꯤꯗꯤ ꯄꯂꯦꯜꯅꯤꯗ, ꯑꯩꯒꯤ ꯑꯣꯐꯤꯁꯀ ꯅꯛꯅꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯀꯥꯏꯗꯒꯤ ꯃꯥꯡꯉꯦ꯫ ꯃꯣꯏ ꯕꯕꯥ ꯑꯗꯨ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯂꯁꯨ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ꯫ ꯑꯗꯨꯒꯅꯦ ꯏꯆꯥꯁꯦ ꯃꯊꯟꯇ ꯑꯗꯨꯗ ꯂꯩꯈꯤꯕ ꯌꯥꯗꯦ꯫ ꯃꯁꯛ ꯐꯖꯕ ꯃꯒꯨꯟ ꯂꯩꯕ ꯏꯆꯥꯅꯤ, ꯄꯥꯈꯪ ꯇꯒꯠ ꯇꯦꯛꯂꯤꯕ꯫ ꯃꯣꯏ ꯄꯥꯕꯨꯡꯅꯁꯨꯅꯦ ꯀꯩꯅꯣꯃꯠꯇ ꯁꯤꯟꯕꯤꯔꯒꯅꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯁꯦꯕ꯫ ꯇꯦꯂꯤꯐꯣꯟ ꯃꯈꯣꯜꯗꯨ ꯇꯥꯔꯤꯕ ꯖꯣꯟ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯃꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯈꯖꯤꯛ ꯍꯟꯊꯩ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯅꯣꯛꯂꯛꯑꯦ: ꯍꯥ, ꯅꯪ ꯁꯤꯗꯤꯀꯣ꯫ ꯐꯔꯦ, ꯊꯝꯃꯣ꯫ ꯖꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ: ꯆꯥꯒ ꯊꯛꯈꯣꯅꯦ, ꯅꯪꯕꯨ ꯉꯥꯛ ꯐꯝꯃꯨꯀꯣ꯫ ꯑꯁꯣꯝꯗ ꯏꯕꯦꯊꯣꯏ ꯇꯦꯂꯤꯐꯣꯟ ꯊꯝꯈꯤ꯫ ꯖꯣꯟ ꯘꯔꯤ ꯌꯦꯡꯏ꯫ ꯄꯨꯡ 2:50 ꯆꯠꯂꯦ꯫ ꯕꯕꯥ, ꯊꯛꯂꯔꯣꯏꯗ, ꯑꯩ ꯆꯠꯂꯒꯦꯕ꯫ ꯏꯚꯤꯅꯤꯡ ꯋꯥꯛ ꯆꯠꯇꯣꯏꯅꯦꯕ꯫ ꯄꯨꯡ 4:50 ꯅꯪꯅꯕ ꯌꯨꯝ ꯌꯧꯗꯧꯔꯤꯕꯅꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕ: ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯍꯜꯂꯣꯀꯣ꯫ ꯅꯪꯒꯤ ꯑꯣꯔꯗꯔ ꯀꯣꯄꯤꯁꯦ ꯁꯤꯗ ꯊꯅꯝꯂꯣ, ꯑꯩ ꯁ꯭ꯇꯦ ꯇꯧꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯖꯣꯟ: ꯍꯣꯏ ꯕꯕꯥ, ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ MI3ꯒꯤ ꯑꯍꯟꯕ ꯐꯣꯟ ꯅꯥꯀꯟꯒꯤ ꯁꯤꯠꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯊꯧꯕꯥꯜ ꯌꯧꯔꯛꯄꯗꯗꯤ ꯄꯨꯡ 3:40 ꯇꯥꯈ꯭ꯔꯦ꯫
ꯊꯧꯕꯥꯜ ꯕꯖꯥꯔꯗꯨ ꯇ꯭ꯔꯥꯐꯤꯛꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯂꯝꯗ꯭ꯔꯦ꯫ ꯃꯐꯝꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯄꯨꯡ 4:35 ꯆꯠꯈ꯭ꯔꯦ꯫ ꯖꯣꯟ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯡ 4:35ꯗ ꯇ꯭ꯔꯥꯐꯤꯛꯇꯨ ꯂꯥꯟꯊꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯈꯜꯂꯤ, ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯕꯗꯤ ꯁꯣꯏꯅꯔꯅꯤ, ꯑꯩ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ꯫ ꯁꯣꯅꯤꯀꯥꯁꯨ ꯉꯁꯤꯗꯤ ꯀꯔꯤꯕꯨ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯈꯤꯇꯪ ꯉꯟꯅ ꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯏ꯫ ꯃꯊꯟꯇ ꯈꯜꯂꯤ, ꯃꯤꯅꯤꯠ 5ꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯐꯪꯂꯕꯗꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯑꯃꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯤꯅꯣ ꯈꯪꯍꯧꯔꯒꯦ꯫ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯈꯜꯂꯤ, ꯑꯁ ꯑꯩꯁꯤꯁꯨ ꯉꯛꯈ꯭ꯔꯦꯍꯦ, ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ, ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ, ꯍꯦꯛꯇ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯤ꯫ ꯅꯠꯇꯦ, ꯃꯁꯛꯇꯨꯗꯤ ꯋꯥ ꯉꯥꯎꯖꯩꯌꯦ꯫ ꯃꯃꯤꯠꯇꯨꯅ ꯏꯔꯥꯎ ꯂꯥꯎꯔꯒ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯕꯗꯣ ꯏꯁꯥꯁꯦ ꯁ꯭ꯋꯥꯏꯗꯨꯝ ꯂꯥꯎꯈꯤꯕꯅꯤꯗ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯀꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯑꯩꯁꯦ, ꯀꯞꯇꯨꯅꯀꯥꯁꯨ ꯇꯧꯈꯤꯕꯗꯣ꯫ ꯍꯧꯅ ꯅꯣꯛꯊꯣꯛꯂꯛꯏ ꯃꯊꯟꯇ꯫ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯕꯦꯒꯇꯨ ꯁꯠ ꯄꯣꯠꯁꯤꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯒꯦꯠ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯤꯅꯤꯠ 2ꯃꯨꯛ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ I-20 ꯀꯥꯔ ꯑꯃꯗ ꯄꯨꯂꯤꯁ ꯑꯃ ꯃꯩꯔꯥꯁꯪ ꯃꯅꯥꯛꯇ ꯈꯥꯝꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯁꯣꯅꯤꯀꯥ ꯊꯣꯏꯅ ꯊꯧꯁꯥꯔꯨꯗꯦ, ꯊꯣꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯄꯨꯂꯤꯁꯇꯨ ꯀꯨꯝꯊꯗꯨꯅ ꯃꯉꯣꯟꯂꯣꯝ ꯇꯝꯅ ꯂꯥꯛꯏ, ꯅꯛꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯥꯛꯇ꯫ ꯁꯣꯅꯤꯀꯥ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯂꯩꯊꯣꯛ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯄꯨꯝꯉꯛ ꯍꯦꯡꯉꯛꯏ꯫ ꯏꯁ, ꯍꯩꯃꯥ, ꯁꯤꯗꯤ ꯀꯩꯅꯣ? ꯖꯣꯟ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯐꯣꯟ Mi3ꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯣꯅꯤꯀꯥꯗ ꯄꯤꯔꯛꯏ꯫ ꯁꯣꯅꯤꯀꯥ ꯀꯤꯕꯣꯏ ꯍꯪꯒꯣꯏꯕꯣꯏ ꯂꯧꯏ꯫ ꯋꯥꯈꯜꯗꯗꯤ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯪꯂꯣ ꯑꯩꯕꯨ ꯇꯥꯏꯕꯪꯂꯣ? ꯄꯨꯂꯤꯁ ꯑꯣꯏꯕ ꯖꯥꯠꯅꯤꯗꯅ꯫ ꯖꯣꯟ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯃꯤꯡ ꯖꯣꯟ, ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ꯫ ꯆꯦ ꯃꯆꯦꯠ ꯑꯃꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁꯣꯅꯤꯀꯥꯗ ꯄꯤꯔꯛꯏ꯫ ꯁꯣꯅꯤꯀꯥ ꯂꯧꯁꯤꯜꯂꯤ꯫ ꯍꯪꯍꯧꯒꯦ ꯈꯟꯕ ꯄꯨꯝꯅꯃꯛ ꯍꯪꯗ꯭ꯔꯤꯉꯩꯗ ꯄꯥꯎꯈꯨꯝ ꯐꯪꯕꯒꯨꯝꯂꯦ꯫ ꯄꯥꯎꯈꯨꯝꯗꯤ ꯐꯪꯂꯦ ꯍꯥꯏꯕꯕꯨ ꯃꯊꯟꯇ ꯋꯥꯍꯪ ꯃꯊꯪ ꯍꯪꯖꯕ ꯍꯧꯔꯛꯂꯦ ꯃꯄꯨꯛꯅꯤꯡꯗ꯫ ꯑꯁ, ꯁꯤꯗꯤ ꯑꯩꯒ ꯂꯦꯡꯒꯥ ꯆꯥꯕ ꯅꯠꯇꯦꯗꯅ꯫ ꯖꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯗꯧꯔꯒꯦ? ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯁꯣꯅꯤꯀꯥ ꯁꯣꯅꯤꯀꯥ, ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ, HRD꯫ ꯐꯣꯟ ꯄꯤꯕꯤꯔꯛꯄꯒꯤ ꯊꯦꯡꯛꯌꯨ꯫ ꯖꯣꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯁꯣꯅꯤꯀꯥꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯕꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯒꯥꯔꯤꯔꯣꯝꯗ ꯆꯠꯈꯤꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ꯫ ꯁꯣꯅꯤꯀꯥ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯍꯧꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ, ꯑꯗꯨꯒ ꯁꯕ ꯏꯟꯁꯄꯦꯛꯇꯔꯒꯤ ꯄꯣꯁꯠ ꯑꯃꯁꯨ ꯄꯥꯏꯔꯕ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯀ꯭ꯂꯥꯁ 12? ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯅꯗꯤ ꯑꯉꯛꯄꯅꯤ꯫ ꯒꯥꯔꯤ ꯑꯇꯥꯡꯕ ꯑꯃꯁꯨ ꯊꯧꯔꯤꯌꯦ ꯃꯥꯁꯦ꯫ ꯑꯩ ꯈꯤꯇꯪ ꯈꯟꯊꯍꯧꯕꯅ ꯌꯥꯝꯅ ꯁꯥꯐꯒꯅꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ꯫ ꯂꯥꯞꯇꯛꯅ ꯔꯤꯃꯥ ꯍꯣ ꯆꯠꯂꯁꯦ ꯂꯥꯛꯑꯣ, ꯀꯩꯅꯣ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯀꯣꯟꯊꯣꯡꯗꯨꯗ꯫ ꯁꯣꯅꯤꯀꯥ ꯍꯣꯏ ꯆꯠꯁꯦ꯫ ꯔꯤꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎꯁꯤꯡꯗꯨ ꯇꯝꯏ꯫ ꯐꯣꯟꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯃꯥꯅ ꯈꯟꯕꯁꯤꯡꯗꯨꯁꯨ ꯇꯝꯖꯩ꯫ ꯔꯤꯃꯥ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ, ꯍꯥꯏꯔꯛꯏ, ꯍꯦ ꯍꯅꯨꯕꯤ, ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯀꯣ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯊꯕꯛ ꯇꯧꯕ ꯐꯖꯕ ꯅꯨꯄꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯉꯥꯎꯈꯩ꯫ ꯑꯗꯨꯒ ꯅꯪꯅ ꯍꯦ, ꯅꯔꯥꯏꯕꯛꯇꯨ ꯐꯔꯕꯅꯤꯃꯤ ꯅꯪꯕꯣ꯫ ꯁꯣꯅꯤꯀꯥ ꯑꯁ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ 12 ꯀ꯭ꯂꯥꯁ ꯐꯥꯏꯅꯦꯜ ꯄꯤꯗꯧꯗ ꯉꯥꯏꯔꯤꯁꯤꯗꯤ꯫ ꯆꯦ ꯃꯆꯦꯠ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯇꯨ, ꯀꯩꯅꯣ ꯌꯦꯡꯉꯣ꯫ ꯔꯤꯃꯥ ꯍꯩꯃꯥ, ꯁꯤꯗꯤ ꯐꯣꯟ ꯅꯝꯕꯔꯅꯦ꯫ ꯅꯣꯛꯂꯒ ꯌꯥꯔꯦ ꯏꯕꯦꯝꯃ, ꯁꯥꯊꯤꯅ ꯐꯔꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯃꯆꯤꯟꯅ ꯊꯣꯛꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯄ꯭ꯔꯣꯄꯣꯁꯄꯨ ꯇꯧꯔꯝꯂꯕ꯭ꯔꯥ ꯍꯥꯏꯕ? ꯁꯣꯅꯤꯀꯥ ꯇꯧꯔꯛꯇꯦ ꯏꯕꯦꯝꯃ, ꯑꯗꯨ ꯑꯣꯏꯁꯨ ꯃꯑꯣꯡꯗꯣ ꯃꯥꯒꯤ, ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ, ꯂꯩꯇꯥꯐꯝꯒ ꯈꯪꯗꯦ꯫ ꯔꯤꯃꯥ ꯍꯩꯃꯥ, ꯅꯣꯛꯂꯛꯏ, ꯂꯩꯁꯥꯕꯤꯒ ꯌꯥꯝ ꯐꯥꯔꯝꯃꯤꯅꯤ ꯅꯪꯒꯤ ꯋꯥꯍꯩꯗꯣ, ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯥꯏꯌꯦ꯫ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯒ ꯐꯣꯟꯗꯨꯅ ꯅꯌꯨꯝꯗ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯕ? ꯁꯣꯅꯤꯀꯥ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯒꯦ꯫ ꯅꯣꯛꯂꯒ ꯌꯦꯡꯉꯨꯅꯦ, ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯦꯀꯣ, ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯑꯩꯁꯦ? ꯔꯤꯃꯥ ꯑꯗꯨꯅꯦ ꯃꯤ, ꯈꯨꯄꯥꯛꯅ ꯃꯔꯦꯡꯖꯨꯝꯗ ꯊꯥꯔꯛꯏ꯫ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯇꯨꯅ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯆꯠꯈꯤ꯫ ꯖꯣꯟ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯐꯝꯗꯨꯅ ꯋꯥꯈꯜꯒꯤ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯋꯥꯖꯩ ꯃꯊꯟꯇ꯫
नुमितना लेसल्लक्पदा मयुमदा हल्लगे मयुम हनखिबगी लंबीदा जॉनगी मसादु पुमयांग हेक यांगबगुमई Mi3 फोनदु ओइनिंगलगी मसादु अस फोनदु करिगुमदा अइना ओइजरमलबदी अइ इसासे माके नाकता लेबा फंगजगदबा अदुगा अइना खंगनिंगलिबा उनिंगलिबा पुंबसे खंगबसु ngamladabani mathanta garidu thauna thauna nokladuna chatle lambida achat awoksinda amuk yenglaga nokpodu phajinjai nungaibana loire masado mamingsu khangle school chu khangle class chu khangle adudasu natte maki maithongduda tahauba mamisingdu madudabu mahakna aibu nungsidi hairagadi ai wakal thoktaba pakhang oirabani asomna amagi mathangda ama khanduna lakpana mayum yausinle mapa tomthin nganbana mangoldagi hanglagi tomthin John nangbu ibungo kuiradaine chatkhiba walking chatkani haidai kaidawraba kadai chatluraba hobe hankhraga hojikte yorklibasina kamdawba jano John ikaiba phawe khumdana gari khamlaga kumtharaki mapagi nak yorpada as baba ai sum mi ama una thoklure tomthin nganba o fare wari sagadaba leiko chak ising cha thoklaga kupna pungmuktang wa tanadaba yadre ipaicha John ngaktak hoi baba imungda changki chak chaba loiraga tomthin nganba mangol matonda thoktuna mai mamtak thanduna hakchik langkhre John su khutcha fajana hamdoklaga mapana phamliba chokridugi mayuknabada thariba chokriduda phamtharaki John baba kari aruba leirage tomthin nganba nahaki transfer order du direct hek kakpa yaroi dawrini John maru lukthaki karisu khumlakte tomthin nganba ipana kanna ngangnaribani adubu condition ama leiba maramna yamdrabada nahak tha ahumdi palel poster leitaba yaroi dawri John tha ahum mapadi yengkhale tomthin nganba icha asidi tha ahum dangdi leithoklodana nangi job ki experience u oigadawribani John khomningdana khumlagi hoi baba ai leirage ado tha ahumdagidi henna leitanaba khara tawbiyuko tomthin nganba hoi icha asidi karimata khanlunuda changlo tumnaba tawruro chalo Monday dagi join tawnanaba tawroko John kangkhal thajinduna phamung thepthai mapokningda khalle yaida kaisu kaideda tha ahum kak leirubabu fanadum nungaini kadaidagino khangde wakhaldo mafang pangkhan khanba haugalaki sonika basu uraki mamita hayengdi thangjani makoigi tuition dubu suti tharamgadra hangchitti sandeni adudagidi Monday ai palelda chalani kanade hayengdi nganta chatlaga unarurage as yaroini adusu magi mapukningi wasu munna khangdri karigumbada aina sagatliba wakhalsima yauna mahakna sagatlamdragadi ikaiba nangdawribani as ai kamdawsige phone number di piramle hayengsi phone haifetang tawraklabadi nungaikranida aidi mahaki number hangnabagi tanjasu fanglakte adugisu matakta karamnasu mahaki number thiduna lawruni aduga karamnasu tawruni mi larik tamlibi chamjariba miyoini aigi telephone call do imungi misingna khangladi amu ma awafamda tabasu yai ai khara jaksindabadi yadese adubu as aigi thamoise tapthoksu yamak yadrisibu karikino kanana khangni makhoi school dadi angang mong taba pakhang macha sel thum paiba mayam amani oiba oidabo wakhaldu pangphangda phangdoraki mit oisinduna tumthaba yadana aduma numidangi pung baro henki thangnaba ayukta sonika nganna haugali ayuki mathau loiduna breakfast tawraba matungda larik tawnanaba famthare phone do direct khawda aduma yauri puthokpa ngamdre mamitta ngarangi thaudok tusu sangsangna uri khanghaudana mama changlagi Hi bema kadai phone do lawraklabro nangbori madagi nabungna ne isau langbadane ima se khangbaga ngamdre ko Sonika swai lawi punsida amukta mama mapada oitaba nganglakpa angang natte tapna khomlagi hoi ima pirakle is fareda nabungna hek haugalakpagane hanglakadawribani Sonika hoi ima mabukta dikhalle
ꯑꯁ ꯑꯩꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯤꯍꯨꯟ ꯃꯇꯥꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯇꯅ ꯀꯤꯟꯖꯥꯎꯗꯨꯅ ꯊꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯄꯣꯞꯄꯦꯗꯣ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯏ ꯃꯃꯥꯗ ꯑꯁꯦꯡꯕ ꯍꯥꯏꯔꯒꯦ ꯈꯟꯅ ꯃꯆꯤꯟ ꯀꯥꯊꯣꯔꯛꯄꯗ ꯃꯃꯥꯅ ꯐꯔꯦ ꯐꯔꯦ ꯄꯨꯔꯛꯂꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯂꯁꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤꯅꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦꯁꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯁꯣꯅꯤꯀꯥ ꯋꯥꯏ ꯈꯪꯁꯪ ꯁꯪꯕꯒꯨꯝꯏ ꯐꯣꯟꯗꯨ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯗꯣꯛꯂꯝꯂꯁꯨ ꯐꯗꯧꯅꯤ ꯑꯍꯟꯕꯁꯤꯅ ꯑꯃꯨꯛ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯦꯔꯥ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤꯁꯦ ꯂꯨꯛꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯋꯥꯈꯜꯗꯨ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕꯗ ꯋꯥꯅ ꯊꯣꯛꯂꯦ ꯄꯨꯡ 7:30 ꯇꯥꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯦ ꯆꯥꯛꯁꯪꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯈꯟꯂꯦ ꯇ꯭ꯌꯨꯁꯟꯁꯨ ꯁꯨꯇꯤꯅꯤ ꯌꯥꯝꯅꯗꯤ ꯆꯠꯅꯤꯡꯉꯤ ꯀꯝꯗꯧꯁꯤꯒꯦ ꯀꯣꯛꯇ ꯄ꯭ꯂꯥꯟ ꯃꯆꯥ ꯃꯆꯥ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯁꯣꯅꯤꯀꯥꯒꯤ ꯃꯌꯥꯝꯕ ꯈꯝꯕꯅ ꯂꯧꯔꯛꯏ ꯈꯝꯕ ꯑꯕꯦ ꯐꯣꯟꯗꯨ ꯄꯨꯔꯛꯂꯕ꯭ꯔꯣ ꯁꯣꯅꯤꯀꯥ ꯍꯣꯏ ꯇꯥꯃꯣ ꯄꯨꯔꯛꯂꯦ ꯈꯝꯕ ꯀꯗꯥꯏ ꯄꯤꯔꯛꯑꯣꯗꯅ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯦꯂꯤꯐꯣꯟ ꯇꯧꯁꯟꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯁꯣꯅꯤꯀꯥ ꯑꯗꯨꯕꯨꯔꯣ ꯁꯠ ꯊꯣꯛꯂꯛꯏ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯦ ꯉꯥꯏꯈꯣꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯈꯥꯎꯗꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯕꯨꯡꯗ ꯄꯤꯔꯛꯏ ꯈꯝꯕ ꯁꯤꯗꯤ ꯑꯩꯒꯤꯗꯨ ꯅꯠꯇꯦꯍꯦ ꯁꯣꯅꯤꯀꯥ ꯈꯪꯉꯦꯍꯦ ꯑꯃꯇ ꯉꯥꯏꯈꯣꯕ ꯍꯥꯏꯈꯤꯒꯦ ꯋꯥꯔꯤꯗꯣ ꯈꯝꯕ ꯀꯔꯤ ꯋꯥꯔꯤ ꯁꯣꯅꯤꯀꯥ ꯍꯣ ꯔꯤꯃꯥꯅꯅꯦ ꯐꯣꯇꯣ ꯅꯝꯂꯛꯄ ꯏꯀ꯭ꯋꯦꯁꯟꯁꯤꯡꯗꯣ ꯁꯤꯟꯗꯣꯛꯂꯤꯉꯩꯗꯅꯦ ꯈꯪꯍꯧꯗꯅ ꯇꯦꯕꯜꯗꯒꯤ ꯇꯥꯒꯗꯨꯅꯅꯦ ꯐꯣꯟꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦꯕ ꯈꯝꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯁꯣꯅꯤꯀꯥ ꯀꯟꯅ ꯅꯣꯛꯂꯒ ꯃꯥꯗꯤ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯖꯥꯠꯅꯤꯗꯅ ꯑꯗꯨꯒ ꯑꯍꯟꯕ ꯑꯃ ꯂꯩꯔꯨꯔꯤꯕ ꯖꯥꯠꯅꯤꯗꯅ ꯈꯝꯕ ꯀꯟꯅ ꯅꯣꯛꯂꯛꯏ ꯍꯣ ꯑꯗꯨꯅꯅꯤꯗꯅ ꯃꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯂꯤꯗꯣ ꯐꯣꯟꯁꯦ ꯄꯤꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦꯕ ꯀꯨꯏꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯁꯣꯅꯤꯀꯥ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦ ꯈꯝꯕ ꯃꯥꯁꯨꯕ ꯏꯀꯥꯏꯃꯜꯂꯕ ꯍꯥꯏꯗꯨꯅꯤꯍꯦ ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯔꯗꯨꯗ ꯑꯩꯈꯣꯏꯗꯕꯨ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯁꯨ ꯐꯠꯇ꯭ꯔꯣ ꯕꯦ ꯁꯤꯅꯗꯤ ꯐꯔꯦꯗ ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯄꯥꯝꯂꯛꯂꯕ ꯒꯣꯜꯗꯟ ꯀꯂꯔꯒꯤ Mi3ꯗꯨꯅꯤ ꯃꯕꯥꯅꯤ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅꯩ ꯅꯨꯃꯤꯠꯇꯨ ꯇꯞꯅ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯛ ꯌꯧꯔꯛꯀꯗꯧꯔꯦ ꯖꯣꯟꯁꯨ ꯑꯣꯐꯤꯁ ꯁꯨꯇꯤꯅꯤꯅ ꯖꯣꯒꯤꯡ ꯁꯨꯠ ꯁꯦꯠꯆꯤꯜꯂꯦ ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂꯦ ꯐꯣꯟꯗ ꯑꯟꯅꯣꯟ ꯅꯝꯕꯔꯗꯒꯤ ꯃꯦꯁꯦꯖꯁꯨ ꯑꯃꯠꯇ ꯂꯥꯛꯄ ꯊꯦꯡꯅꯗꯦ ꯃꯤꯁ ꯀꯣꯜꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯐꯔꯦꯗ ꯗꯥꯎꯗꯨꯝ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯋꯥꯛꯀꯤꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯁꯣꯅꯤꯀꯥꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁꯣꯝꯗ ꯔꯤꯃꯥ ꯍꯣꯏꯗ ꯆꯠꯇꯨꯅ ꯄꯥꯎ ꯍꯨꯇꯣꯛꯍꯧꯏ ꯃꯕꯨꯡꯅ ꯍꯨꯔꯥꯟꯕ ꯐꯥꯈ꯭ꯔꯒꯗꯤ ꯁꯤꯔꯦ ꯈꯟꯗꯨꯅ ꯔꯤꯃꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯂꯤꯊꯣꯛꯇꯨꯅ ꯄ꯭ꯂꯥꯟ ꯇꯧꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯇ꯭ꯌꯨꯁꯟꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯂꯕꯗ ꯖꯣꯟꯕꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯜꯂꯤꯕ ꯁꯣꯅꯤꯀꯥꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯒꯦꯠ ꯃꯄꯥ ꯌꯧꯔꯒ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯒꯦꯠ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯖꯣꯟꯁꯨ ꯑꯁꯣꯝꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯩꯅꯣ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯏ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯅꯝꯕꯔ ꯂꯧꯈ꯭ꯔꯒꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯄꯥꯎꯁꯨ ꯇꯝꯂꯝꯂꯒꯦ ꯌꯥꯔꯒꯗꯤ ꯄꯂꯦꯜꯗ ꯄꯨꯔꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯐꯖꯅ ꯎꯅꯅꯕ ꯍꯥꯏꯔꯝꯂꯒꯦ ꯆꯠꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯣꯅꯤꯀꯥꯒꯤ ꯒꯦꯠ ꯇꯝꯅ ꯂꯥꯛꯏ ꯁꯣꯅꯤꯀꯥꯅ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯥꯡꯗꯣꯔꯛꯏ ꯁꯣꯅꯤꯀꯥ ꯉꯛꯅ ꯌꯦꯡꯁꯜꯂꯨꯕꯗ ꯃꯕꯨꯡ ꯈꯝꯕ ꯑꯣꯏꯔꯝꯃꯤ ꯈꯝꯕ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯏꯃꯥꯅ ꯑꯁꯣꯝꯗꯅ ꯀꯣꯏꯊꯤ ꯊꯤꯍꯧꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯅꯊꯟꯗ ꯂꯦꯞꯇꯨꯅꯒ ꯂꯩꯔꯤꯁꯤꯕꯣ ꯁꯣꯅꯤꯀꯥ ꯃꯃꯤꯠꯇꯨ ꯂꯝꯕꯤꯗ ꯌꯦꯡꯅ ꯀꯩꯅꯣꯝꯃ ꯐꯥꯎꯏ ꯋꯥꯈꯜꯗ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯤꯔꯤꯅꯤ ꯍꯥꯏꯒꯦ ꯔꯤꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯉꯥꯏꯔꯤꯅꯤ ꯈꯝꯕ ꯂꯥꯛꯑꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯖꯔꯛꯀꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯏꯃꯥꯅ ꯀꯩꯗꯧꯕꯩ ꯊꯤꯔꯤꯅꯣ ꯊꯤꯍꯧꯕꯅꯤ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯘꯔꯤ ꯑꯃ ꯅꯍꯥꯟ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯗꯦꯂꯤꯚꯔꯤ ꯂꯥꯛꯀꯅꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯉꯥꯏꯒꯦꯅ ꯊꯣꯔꯛꯏꯅꯤ ꯁꯣꯅꯤꯀꯥ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯂꯣꯏꯔꯦꯍꯦ ꯕꯤꯠꯀ ꯂꯣꯏꯅ ꯇꯦꯛꯏ ꯇꯧꯔꯤꯁꯦ ꯈꯝꯕ ꯆꯪꯉꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯗꯨꯅ ꯑꯩ ꯂꯩꯍꯧꯈꯤꯒꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯍꯧꯈꯤꯒꯦ ꯆꯪꯉꯝꯃꯣ ꯆꯠꯂꯣ ꯁꯣꯅꯤꯀꯥ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯏ
ꯃꯄꯤ ꯏꯔꯥ ꯈꯪꯆꯦꯟ ꯆꯦꯜꯂꯛꯏ꯫ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯔꯝꯂꯒ ꯂꯝꯕꯤꯔꯣꯝꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯪꯅꯤꯡꯗꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯁꯣꯅꯤꯀꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯖꯣꯟꯁꯨ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯏ꯫ ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯩꯔꯥ ꯁꯪꯗ ꯉꯥꯏꯍꯥꯛꯇꯪꯗꯨ ꯂꯦꯞꯀꯗꯕꯁꯨ ꯉꯁꯤꯗꯤ ꯅꯤꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯂꯩꯕꯗꯨꯗ ꯆꯪꯗꯨꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯨꯝꯊꯔꯛꯏ꯫ ꯏꯇꯟ ꯇꯟꯊꯕ ꯐꯥꯎꯔꯛꯏ꯫ ꯒꯦꯠꯇꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯀꯅꯥ? ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯂꯦꯞꯂꯤꯕꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ? ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯈꯠꯂꯤ꯫ ꯐꯂꯞ ꯃꯉꯛ ꯂꯩꯊꯣꯛꯇꯨꯅ ꯒꯦꯠꯂꯣꯝꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯁꯣꯅꯤꯀꯥꯗꯤ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯔꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯤ꯫ ꯋꯥꯍꯪꯒ ꯂꯣꯏꯅꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯤꯡꯗꯅ ꯍꯟꯈꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯕꯗ ꯖꯣꯟ ꯉꯁꯤꯗꯤ ꯄꯣꯊꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯤꯁꯨꯕ ꯏꯄꯤꯁꯣꯗꯀꯤꯗꯃꯛ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯐꯥꯎꯕꯗꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯀꯃꯦꯟꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯃꯁꯨꯡ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯃꯨꯛꯀ ꯍꯟꯅ GDSKꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯜꯖꯤꯠꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫